Hello, I giving Boboy na may rakpam. Nahanam pumas di sorgi wapaw tana bagida maglak piba asigida magkatagachari. Agi prathna di nahak na takdi ba wapaw asigi mapal na isor buhina nungsiba amasung mahaki mi aduga mahaki singlu buhina nungsiba sini. Diba hak na nahaki na pamda noluk choning ba dudi nahak na takdi ba wapaw asina. Nahak na nahaki singlup ta pipam thokpa nahaki commitment amasung nahaki singlup ki luching bisingi makapon pam thokpa adugi mahuti silhan bigano. Adu ba wapaw asigi mapal na. Nahaki singlup buhina nungsiba nagi singlup luching bising buhina nungsiba adu khwai maru oina isori matik mangal gidam bak hingba punsi da chakot ba adu aki prathana ni ibung maki wapaw taminas loinana adom gi Bible adu Mark padu mapan padan ni puni thoida gi na yangkai pawut hangdokpi Mark chapter 9 verses 42 to 50 Sorry wanam pumas de mato sigumna hidunle Mi amana ai bu thanjaba apikpa angang sing asi marakta gi amabu khudi thihallabadi Mahaki mangakta chakri nunga mayan silaga samudra da thadabana mahaki da makhena pai Nagi kura nahaku khudi thihal labadi madu kaktat kho Kud ani pana norokta mut panai da mai da changbagi saruk budi Kud namata pana hingba da changbana nahaki da makhena pai Mafamadu da makoi hansi de mai sumut panai de Nahaki khong na nahaku khudi thihal labadi Madu kaktat ko Nakhong ani pana norok da mut panay da ba may da langsin bagi saruk pudi Khong tiag na hing ba da chang mana nahaki da maghena pay Mafamadu da hansi de May sumut panay de Nahaki mina nahak bu khudi tiyal labadi Madu kothok ko Namit ani pana noroki may da langsin bagi saruk pudi Namit namatang pana Ishor glebak da chang mana pay Mafamadu da makoi gi hansi de May sumut panay de Maram ni mi khuding bu may na thum thak pugum thakani Giratpor khuding da thum thakani Thum di pay Adu ba thum adu gi mahaw mang krabadi Makoi na madu karam na mahaw lehan gadage Nakoi na sen gi marak da thum lehelu Nakoi maga ingtana lemino Masi suri wahay ni Prathana dos Ipasar ko mating pangbi Nahaki wahay taza na bagidam Ako'y mating pangbi Nahaki wahay bu Loksun sa na bagidam Ako'y mating pangbi Nahaki wahay asibu Ako'y kitamoy yaw na taza na bagidam Dog ako'y mating pangbi Ako'y papsing ito'y sanay yasat na pungling hong na bagay naman. Ako'y matayang pangbi. Khristagi uza na bagay naman. Tahan na pa na akong una na bagay naman magtamit. Loksan na bagay naman magkatamoy. Tawasi mo nagi akan matabag suwi pati kang panapin namin. Pero ako'y bitudik pa na aki at chumbasing. Ako'y maangran na hanap pubirak matamda, noluk patambi. Prabhu nahag na, ngasig na may sigulem na manghan bigyan. Ako'y po na sana pa Khristagi saktam doon thok na bagay magta, tabag subi ba na naki wahay asigi mapala. Tabag tawat pa. Jesu Khristagi miniserve ni. Amen. Ako'y na Mark pandub ni pang gipada kuntraga maridig na kuntra mga pawadi yung minakibagi matungin na Jesu Kristo na ihan hanang maki sebokna da maki tung bagi mamal sing adu mayek sing na maki sebokna adu da mangat tambi amasung takpi adu ga haidoki
ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯒꯨꯝꯕꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯅꯤꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯖꯗꯁꯅꯨ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀ꯭ꯔꯣꯁ ꯄꯨꯁꯅꯨ ꯍꯥꯏꯅ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯃꯥꯔꯛ 9:9-39 ꯐꯥꯎꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯈ꯭ꯔꯕ ꯖꯒꯥ ꯑꯃꯅꯤ ꯍꯥꯏꯕꯗꯨꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯖꯦꯔꯨꯁꯂꯦꯝ ꯇꯝꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯄꯤꯇꯔꯅ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯕꯨ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯇꯝꯕꯤꯔꯛꯄ ꯍꯧꯕꯅꯤ ꯑꯗꯨꯒ ꯏꯍꯥꯟ ꯍꯥꯟꯕ ꯑꯗꯨꯅꯤ ꯃꯥꯔꯛ 9:53-39 ꯐꯥꯎꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯆꯝꯕ ꯂꯣꯟꯗ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨꯅ ꯚꯥꯞ ꯇꯥꯒꯗꯕ ꯃꯑꯣꯡꯗ ꯃꯥꯅ ꯇꯝꯕꯤꯈꯤꯕꯗꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯎꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯈꯤꯕꯗꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯖꯗꯕ ꯑꯃꯁꯨꯡ ꯀ꯭ꯔꯣꯁ ꯄꯨꯖꯕꯗꯨꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯐꯝ ꯑꯗꯨꯗ ꯇꯝꯕꯤꯈꯤꯕ ꯁꯦꯕꯣꯛ ꯑꯃ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯍꯦꯟꯅ ꯁꯟꯗꯣꯛꯅ ꯍꯦꯟꯅ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯒꯗꯧꯔꯤꯕ ꯁꯦꯕꯣꯛꯁꯤꯡꯗꯒꯤ ꯃꯍꯥꯛꯅ ꯇꯧꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯃꯍꯥꯛꯀꯤ ꯂꯩꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯍꯟꯕ ꯖꯒꯥ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯃꯥꯔꯛ 9:53-39 ꯐꯥꯎꯕꯗ ꯎꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯗꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯃꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯎꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯦꯟꯅ ꯑꯔꯨꯝꯕ ꯑꯆꯨꯝꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯒ ꯍꯦꯟꯅ ꯈꯨꯁꯦꯜ ꯋꯥꯍꯩ ꯄꯤꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯄꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯕꯕꯨ ꯊꯧꯑꯣꯏꯗꯅ ꯄꯥꯞꯄꯨ ꯑꯃꯁꯨꯡ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯅꯨꯡꯁꯤꯔꯒ ꯂꯩꯕꯁꯤꯡꯒꯤꯗꯃꯛꯇꯒꯤ ꯃꯐꯝꯗ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯁꯦꯕꯣꯛꯅꯤ ꯍꯥꯏꯅꯗꯤ ꯍꯥꯏꯖꯕ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯄꯥꯟꯗꯕ ꯑꯃꯁꯨꯡ ꯄꯥꯞꯄꯨ ꯑꯗꯨꯝ ꯅꯨꯡꯁꯤꯔꯒ ꯑꯃꯁꯨꯡ ꯇꯥꯏꯕꯪ ꯄꯥꯟꯗ ꯑꯃꯁꯨꯡ ꯄꯥꯞꯇ ꯍꯜꯂꯦꯡꯕ ꯂꯩꯇꯅ ꯂꯩꯕꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯆꯧꯕ ꯑꯔꯨꯝꯕ ꯑꯗꯨꯒ ꯑꯀꯤꯕꯅ ꯊꯟꯕ ꯈꯨꯁꯦꯜ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯒꯗꯧꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯄꯥꯃꯤꯟꯅꯈ꯭ꯔꯕ ꯖꯒꯥ ꯑꯁꯤ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕꯒꯤ ꯃꯐꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯊꯧꯒꯜ ꯇꯧꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯋꯥꯍꯩꯁꯤꯡꯒꯤ ꯃꯔꯛꯇ ꯈꯔ ꯑꯃꯅꯤ ꯑꯀꯟꯕ ꯋꯥꯍꯩ ꯈꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯆꯤꯟꯃꯛꯇꯒꯤ ꯅꯣꯔꯣꯛꯀꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯇꯝꯕꯤꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯃꯁꯨꯡ ꯇꯥꯃꯤꯟꯅꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯁꯨ ꯃꯤꯁꯤꯡꯅ ꯇꯥꯅꯤꯡꯗꯕ ꯃꯤꯁꯤꯡꯅ ꯄꯥꯝꯗꯕ ꯑꯗꯨꯒ ꯁꯤꯡꯂꯨꯞ ꯈꯔꯒꯤ ꯑꯗꯨꯒ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯈꯔꯒꯤ ꯃꯐꯝꯗꯗꯤ ꯍꯥꯏꯔꯤꯕꯁꯤꯐꯥꯎ ꯁꯟꯗꯣꯛꯅꯤꯡꯗꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯇꯔꯥꯏꯅ ꯌꯥꯡꯊꯣꯛꯅ ꯂꯧꯕꯒꯤ ꯃꯄꯥꯅ ꯇꯝꯕꯤꯗꯕ ꯑꯗꯨꯒꯨꯝꯕ ꯇꯝꯕꯤꯕ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯆꯤꯟꯃꯛꯇꯒꯤ ꯍꯥꯏꯔꯤꯕ ꯑꯀꯟꯕ ꯑꯗꯨꯒ ꯑꯍꯛꯄ ꯇꯝꯕꯤꯕ ꯑꯁꯤ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯃꯍꯥꯛ ꯇꯝꯕꯤꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯃꯤꯟꯅꯈ꯭ꯔꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯕ ꯑꯆꯧꯕ ꯋꯥꯔꯣꯜ ꯑꯗꯨꯗꯤ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯗꯨꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯔꯤꯕꯁꯤꯁꯨ ꯃꯥꯒꯤ ꯇꯨꯡ ꯏꯟꯕ ꯁꯦꯕꯣꯛ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗꯨꯅꯤ ꯑꯗꯨꯒ ꯁꯦꯕꯣꯛ ꯑꯣꯏꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯕ ꯗꯤꯃꯥꯟ ꯃꯍꯥꯛꯀꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯔꯨ ꯑꯣꯏꯕ ꯋꯥꯔꯣꯜ ꯑꯗꯨ ꯑꯣꯔ ꯃꯆꯪ ꯑꯣꯏꯕ ꯋꯥꯔꯣꯜ ꯑꯗꯨ ꯑꯁꯦꯡꯕ ꯁꯦꯕꯣꯛꯅ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯊꯥꯖꯕ ꯌꯥꯅ ꯏꯟꯅꯕ ꯃꯃꯜ ꯑꯃꯍꯦꯛꯇꯗ ꯀꯟꯊꯤ ꯊꯣꯛꯄꯒ ꯂꯣꯏꯅꯅ ꯍꯣꯠꯅꯒꯅꯤ This is it. ꯑꯁꯤꯅꯤ ꯌꯥꯝ ꯆꯝꯃꯤ ꯑꯁꯦꯡꯕ ꯊꯥꯖꯕ ꯑꯃꯅ ꯑꯁꯦꯡꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛ ꯑꯃꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯊꯥꯖꯕ ꯌꯥꯅ ꯏꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯊꯤ ꯍꯧꯕꯒ ꯂꯣꯏꯅꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤꯕ ꯀꯟꯊꯤ ꯍꯧꯅ ꯍꯣꯠꯅꯕ ꯑꯗꯨꯗ ꯄꯤꯅꯤꯡꯕ ꯃꯃꯜ ꯄꯤꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ Here's the one big thing. A true disciple strives to follow Christ faithfully at any cost. ꯑꯗꯨ ꯀꯔꯝꯍꯥꯏꯅꯅꯣ ꯍꯥꯏꯔꯤꯕ ꯁꯦꯕꯣꯛꯅ ꯑꯁꯦꯡꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛꯅ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯊꯥꯖꯕ ꯌꯥꯅ ꯏꯟꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯁꯦ verse 42 ꯑꯇꯩ ꯊꯥꯖꯕꯁꯤꯡꯕꯨ ꯈꯨꯗꯤ ꯊꯤꯍꯟꯒꯗꯕ ꯄꯨꯟꯁꯤꯗꯒꯤ ꯃꯁꯥꯕꯨ ꯂꯥꯞꯅ ꯊꯝꯖꯒꯅꯤ verse 42 verse 43-50 ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯍꯤꯡꯅꯕ ꯇꯥꯟꯅꯗꯨꯅ ꯍꯣꯠꯅꯖꯒꯅꯤ So a true disciple strives to follow Christ faithfully at any cost. How? Verse 42.
By keeping oneself away from making a fellow believer stumble. Verse 42. By keeping oneself away, or by keeping himself or herself away from making a fellow believer stumble. Or in other words, you can put it like this. By not becoming a stumbling block to fellow believers. By not becoming a stumbling block to fellow believers. And 2, from verse 43 to 50, by pursuing holiness. If you may, by actively pursuing holiness. Verse 43 to verse 50. So, Asengba thajaba amana, Jesu Khristagi tung thajabian innaba mamal amahektada. Mamal amahektada. Kanthi loinana hotnagani. Yan hambadi. Karamana hotnagani. Verse 42. Atei thajabasingbu khudi thihangadaba. Atei thajabasingbu khudi thihangadaba punsi thihangadaba punsidagi masabu lapna thamjagani. Atei thajabasingbu khudi thihangadaba punsidagi masabu lapna thamjagani. And that is verse 42. Mi amana aibu thajaba apikpa angangsing asigi maraktagi amabu khudi thihanlabadi mahaki mangakla chakri nungama yansilaga samudrada thadabana mahaki damak hena phai. Aikon hojik paiba jaga asi mamangi section pandup mapangi pada kuntra humdagina nipu mathoi phawba adugi makha tarakpa mane. Maroina verse 38 aikon ukrab adugumna verse 38 Jesu Khristagi seboksing adana Jesu Khristagi mingda Bhutang thomba mi amakakto makhogi kanupte yaude or taranthagi marakte yaude or Jesu Khristagi chamina de haidana khamluba thabakto na adugi thabak adugi matungdagi Jesu Christ na angang ama pusilakan mamangda angang ama pusilakan da haikrabani losunbagi matang adugi matungda Johanna harakpani Prabhu asigi mi aikhogi marakte yaude aduna aikhoin mabu khamlu na adugi makha tarakpo oinane. Mamni karigi damlokto haina haibo batagadi mafam asa Jesu Christ na verse 42 asida tambiri ba achumba asigumna haiba seboksing aduna tauram gadauba khajikta ngairabani haiba mi aduba khudi thihangadubagi mamni haiba mi aduna makoi taran thagoi yauduba oiba targa Jesu Christ gi ming aduda mahakki leijaba pangal da Christ gi mati manga lu chauna bigda da Christ gi ming gi damakta thogol toriba mi amani aduga haiba the wakal thambaglo Jesu Christ na mafam verse 42 the haiba mi amana mi amahek toibe again kanadano Christ na haire se non believer dama thanate akhone khangadobudi makoi karai da changakre kaama da changakre mo Capernaum gi yum amada leiri aduga haiba yum adugi manung du ne Jesu Christ na tambiri se magi seboksing adune aduda leiri maruina aduna asigi gi tambiri ba jaga Jesu Christ magi seboksing da tambiri aduna mi amana haina hakma da Jesu Christ gi wakal leiri se magi tungin da mi nate adu magi tung ille haina haiba mi sig magi seboksing du ne mana tambiri se mi amahektana magi tung ille haina haiba mi amahektana aibu thajaba apikpa angangsing asigi maraktagi amabu khudi thialabadi now apikpa angang haina haiba sida ngasa angang gi wakal nate asida hai se haiba apikpa angang sa aikoi yengkiba adugumna thajabada mapung phadaba thajabada nauriba aduga thajabada sonba mising adubu Christabu nungsijaba Christagi tungdi injaningba adu Christagi tungsu injaba adugumba dune mafamsada Christian harise apikpa angang haina harakpa matamda hairiba aikhoini yengmatamna thajaba sole thajaba phajade adug mapung kaya phade khangba kaya yaude aikhogi punbada khara songani aikhogi mai kaya ngak poiroi aikhoid na maklone boiba targadi hena mai papodagi mai khubdaina haina khanba thajaba sing adugi maraktagi mi ama hektabu asonba kaya mathau tade haina khanba aduga ngara gadan Christian orpang ngare ma de kadona adu maina leiba ama hektabu he khudi thien boiba targadi adune Christian haise kaino khudi thianba na mafam se season ba wahai ase asina takpadi karidino khudi thian ga maru oina makoina thajariba Christa amasung makoina Christa bu pelhana bugi damakta hingjariba punsi adubu apanba oihanba hairiba adubu hairiba aduda thogotpagi mahutta hena makoibu ning halhanba maong da makoibu loina biba na khudi thian bahaina haiba wahai asida mi amana atopa mi amada toba thabakni kanana mi am hektana thajaba asonba aduga kaya mapung phad mi aduda tauba thajaba khenaba mi oibe ai adu asonba
adugi mi aduda thajaba kalle haina hariba aihangna tauba kari mahaki thajaba adu hena sengma pibagi mahuta mahaki asonba thajaba adu hena pukhatpi amsung chingkhatpi bagi mahuta hariba thajaba hena namsanba aduga hariba adu mahakpu hinghanbagi mahuta mahakpu ne ikaiba piba adugi mapalna Kristabu thadokhanba Thajababu thadokhanba aduga khudi thihanba aduni mhamase decision Jesubu thajaba amasung mahaki tung thajaba yan inba adubu khongaun hanba Kristabu thadokhanba aduga mahaki tung inbada line lathokhanba kanana kalle hariba mi aduna karigumba adugumba mi aduna asonba mi adubu mapung kaya phadaba mi adubu adubu asengba thajabadi leiba Kristabu nungsibadi leiba adugumba adubu Krista lakadobadudagi Krista lakpadu mateng panggi mahota Krista lakadobadu thingaga Krista lakadobadudagi lapna thamba Kristabu thadokhanba oiba taragadi adu mahamasida haise kiningai ne adugumba mi adu khudi thiriba mi du nate adubu thihalib mi du matang ni Krista mahamasida haise karmane khudi thilamani karmane khudi thian biya bhiram jingka magi asol ma thajaba adubu thawai da bagi ba ngarang ngahan lakwa nang kari khangdino khaga taw wahai gi ma ba sorry wahai pamina matamda or say mi aduna asengba thamoiga loinana Kristabu nungsijabaga loinana honriba thabak khudingmaksing adu maki thajaba solmana maram oraga khangbadu yaudabana maram oraga kayama pung phadaba mong thabak ama tore haiba aduda mahangna tawriba isori thawda mang tore afaba thabak aduda hana yenglaga adu thagatpibagi mahota maki asonba adudo apik poiba taragso haiba asonbudo yamna chawthokalaga haiba asonbuduna maram orakanda haiba mi adu karisu kanadaba karisu lokhotpa yadaba aduga mahak handi skolaga lerabni adudagi hena pungning sonthan ba amasung hantahanba miwa ngana bagi mapala haiba adugumba thajabasing adugi makoi asonba adugi matana makoi mateng pangbagi mauta haiba asonba adugi matana atopa miwa ngana bagi mapala aduga haiba mising adugi matangda phattaba wahaising makoina tawgen adu makoi phattaba amasung asonba amasung pap uba khudimak singdo haiba adu mi aduga phami adu wari sa miraga mateng pangba adugi wakhal natabida mi adugi matangda phattaba mising atopa misingda haiba theijinba marone thammi amagi thajaba mu karimnaba amasung kathainaba Krista leiba thajaba apik boy kra ason boy kra thajaba silan housing haibadu aikhoi khuding mangna ikai khumna phamthoi Kristabu thiba mi khuding maksing adu aikhona nungsi phamthoi aduga haiba mi adubu makhong sombi phamthoi makhong le yanthatpa nata adugumba asonbasing adubu makogi soliba jaga aduda mateng pangnabagidamokta khuru kunthapam thoe aduga kok nonthapam thoe mangonda hena phariana unanabagidamokta adugumba asonba mayamdagi mathakta karaga ai kyam haibna haina utpado adu nataba adu harba adugumba mising adu karmana khudi thila atopa jaga sing adi nungsi haitaba maong sing mityeng dagi nayeng dagi wangang dagi sangang dagi thajaba manadaba amasung khenaba mising khara thengnaba oiba taragadi adugum mising adubu miyeng amana maong amana matau amana laphokhanba or worse yamna kiningai oiba amasung khudong thiningai oibadi adugumba asonba thajaba amabu pa taunabagidamagta chingba harvest so talk to hana karju kan bigana
aduga haiba asigi kanagumba mi amana haiba se asida nang amusung ai yauroi amusung yaude amusung yauroi haina haningai leite akoi punji chang hingse maram Muhammad the Christian haiba se kiningai ni maram de asiguma punsi se hingba adu mahaki sebok sing gi mahang asa taw amanate maki sebok ama oina tawpam thokpa ama nate Mamni mahaki tungin kraba khuding maksing ase abi even se boktra ni yengbo da oiba targasu Peter James adugagi di John aduga te Bartholomew aduga atopa Simon aduga atopa Andrea khuding maksing adu makoi matik chabagi mamni makoi na pangal kan bagi mamni makoi Christian magi tungin ba korok pa nate makoi asul mayam lei mo na khangdri mayam lei mo gi apang mayam lei mo gi thaja pata ba mayam lei aduga thaja pata ba sing hen urakini Adu haiba missing asina atopa nupa Jesus Khristagi mingda butam thomba du uba matam dadi makoi gi kaung ta yaw draina adu gi midu han thani yengui thabak ne makoi tawido chamana haiba nanga musung ai punje to thokpa yai chile ina usga adu thoi haningai leite Isorgi thaujal nanga musung ai bu mahaki mi ne ko biriba amusung koi aran khubam pine biriba amusung Christian haina ko biriba se nanga musung ai phabagi mar nate nanga musung ai pangal kan bagi mar nate nanga musung ai khwai gi pung phar ban mar mor ga nate ai khoi su ason basing ne Kristana ai khoi khuding mak te gi phang pham thok pa thajaba adugi khal da olak poi ba tar ai khoi loina mak ason basing ne aduga haiba ason basing adu aikoi yengsinadраga haiba du udraga atopa thajaba ichile naw sing adu gi ason basing adu yenglaga haiba ason baduna maram oraga aigi khara mangonda gi phaba jaga adu wang thangalaga haiba adu ason badu namthaba oiba targadi adu Christian amagi punsi nate haiba adu Jesus Christ gi sebok amagi punsi nate Adugum na toriba ay marakta amahektada yaw oiba targadi naha Jesus Christ gi sebok nate naha Christian nate adugum khudi theli missing the Christian high why ding mahaki mangakta chakri nunga mayansilaga samudra da thadabana mahaki da mahena pai Muhammad Jesus Christ na high se sijako khotang haiba nate isam chamna Thori ala sijako or say nongena kapaga sijako nate hani se chakri nungamada ngakse hukchalaga samudra makhada chongdaba na ko chakri nungai na haiba matam da koi khutna uba koi ne he unaba khutna ga sumai takna bi chakri du nate Muhammad Jesus Christ siznai Jesus Christ gi matam da asigi chakri nungsini chorphon olive kumada takhai kana thau on thokna bugida mak chakri nung amakak lei aduga haiba nung do mi ama khatana ga ungmanga manate aduna gadha sisne gadha adu da punchalaga gadha don chatpa maike khudingi adu maina chatla kana haiba chakri nung do aduna takhai ga dune adugi chakri nung ni mafam de Krishna haise adugumba chakri nung adu da ngak to thinjalaga yanchalaga samudra da chongthaba kar maina signi aga haipetang wakal khalaga yengse Iraq na mi amaka Karamana tarongani. I got a movie sing the Ubasing to them Lermagani Iraq Naraga Siba Utpa. So on from Leroy Honabazaga Amata Leroy Honabadi Honagani Hon Badinga Moy Aduga Honjanbamatam the Ising Changani Aduga Tarak Tayanagani Aduga Pungatkani Aduga Pungat like a Sini Ising Malunga Christian high is eh? You Khristagi to me high Ason ba thajaba mi mabu khudi thihangadaba oiba targadi icham chamna siba nate tamthiba chaina na thanba thokpa yaroi doba thokning asu thokpa ngamoi doba adugi makhalgi masi aduna hena phai Now again, Muhammad Jesus Christ na is chakri nungama yela kana hinga chong the wine hibernate. We should not take this literally. Although here Jesus is trying to show the gruesomeness, the seriousness of putting a stumbling or becoming a stumbling block against a weak believer. Ason ba thajab amagi maphamda khudi thipam oiba adugi arumba amasung adu oidana bagi damak hona pam thopodune mafam is the Krishna ulibese chakri nung adu ngak thinjalaga chongthaba oiba taragadi sor honba ngamdra na kahak ke haiba sungong ngamoy khut amina inma matamda chattaba nung adu ngakta injilaga samudra maya adu taba oiba taragadi nung adu taba jaga adu thok ke haiba sungamoy power ke haiba sungamoy sor honji kadai hongum ji kadai khara budi sor thingme sor
sonba horok matamda ising changakani adu gak lagani sigiduje. Just imagine that. Kaya ba Jesus Christ asu kimatik tamthiba masak oiba pot ase or warol ase mahan mafam asada hai se. Sebok sin loina magbhap tai. Man mo chakri nunguk kanu chap chana kange. Adu duna mangak samda hapchilaga chongthaba matamda siba kramai tawn he mokol loina kange. Thada bijil naw sing. Akoi ki damakta asigumna de khoi tawdabadi ai adu mafam asada krishna utliba arumba se koi bhap tana hot na se kari da krishna mato asigumna yam sathi mong hagi dose maramdi mangonda lakraba thawai ama aduki matik yame mapung phadaba mayam lebi ai asonba mayam leba oiba yai aikoina gangi badugumna khangdaba yai aikoi dagi hena sonba yai pangal leitabe yai bhap tadaba mayam lebi yai adubu haiba mi adu tasengna ma krista dag lakba krista bu thajaba moiba targadi haiba thawai adugi mamal aduga taibang pal apumba da laikraba hiram khuding maksing aduga sindokna gadauba kari amata leite haiba thawai aduga onthongna gadaba mamal amata piba yaba kari amata taibang pan ba leite thajaba sonba mioi amahektada mayam sonbe haiba nupan ra nupi kuin thajaba kuin Christian orpa kuin dripo oining boy adugi mi adu adugi thajaba nupan ra nupi adu isorgi mamangda adugi matik mamal yam adugi matik mamal yam aduna thajaba dil housing aikogi punsi ase atoba thajaba sile inausing mafamda matau karam haina punsi hingbage haina haibadu chection se aikogi wangang sangang sajat lichat aduga aikoina thamliba mityeng hiram khuding maksing ase karam haina karamba maongda karigidamak karamba makal wakal khalli karamba maongi mityeng yengi karamba maongi waising siznari hiram khudimosing aikoi chang yengse haiba ngangliba wa khuding maksing do ai hak hena phare ai hak hena wangla engon hena kangba leitre na thena solina adugi wakal du lona yenglibra or thada becilina adu ason thada becilina adu maruina hai becilina adu mateng pangnana bagi damakta maku inkat na bagi damakta semgat na bagi damakta sagat na bagi damakta aduguma maong loina ba oiribra nang musungai nang sigdum de hingliba punsi asina singba sada leba ason ba thajaba amahektada aikoine hingliba punsi ase uba matamda adugum ason ba thajaba silina aduna Khristagi damak hingnaba bagi damak hena thogotpu oigedra natragana Kristabu thajaba yana tung mahakna haiba ason ba mi aduna Kristabu thajaba yana tung inbagi punsi aduda nang musung haine hingliba punsi asina haiba mi adagi mafam aduda khudi pham oigedra Anoba church member ama lakma tamda nang musungani hingliba punsi asina sinubasada hingpham thokpa isorna pama punsi ma hingdu hingna bagida ma khena thogak kadra natragana nang musungani member mo hingliba punsi asina laikraba anoba laiba member sing adu su ya ba pons mu laju ya ba laktu ya ba tauruju ya ba kaida wege ithadana te moi khatane ithadana te moi zum tawidin moi hantamani aina kada na adugi punsi mengdu oihanbra Namam dai boy betarangani nangam soini hingliba punsi asina atopechil inauna uraga isor buena khaurangba singlup buena thogol tawningba aduga papta ina labna cheningba mi amagi punsi adu oigadra or nangam soini aini hingliba punsi asigi mapana adugi mayokta oiba punsi oigadra nangam soini hingliba punsi asina asor ma thajaba mi sing adugi maphamda ngasi kadan Christian orakpa or igoi gudana Christian orakpa or thajaba oina bugidamakta Jesus Christ bu thire mi amagi mafamda hingpham to ko thajabagi punsi du uba phangadra natragana akoi hingba punsi yam chection de mong de hingning ngangning wa chaning mafam yengning ba phibam tawning thabak pangtaw tawraga haiba anoba thajaba sing thajaba da soliba khudimuk sing adagi mafamda makhoin hingda thajaba punsi du ki matangda khudi thifam amo ohelibra Or, isor thajadaba missing among nangam sung ai punsi matau karamani hingle. Thajadaba imaipa, thajadaba immunum, thajadaba marup, thajadaba
college campus ki marum pang khudi masing on karman nang amsung ai punsi hingle nang amsung ai ne hingle punsi aduna Krista bu thina bagi damak lambi mo henbra natraga nang amsung ai hingle punsi aduna maram orakan da nang hingidu ai hingi kaisu kheneba leite adu nang ningi ba Jesus Christ ka do ai ningu diba adugi wakal khan ba punsi nang amsung ai hingbra ta bijil naw sing atopa mi sing bu atopa Jesus Christ ki wahida Krista bu thajaba apik pa angang sing amahektada bu khudi thihangadaba punsi sing adu ekhoi punsi da leiboi ba tag adu de khoi puning hongs sorry mang sorry pangal maram de adu gi praloy adu kiningai ne Jesus Christ na yade Jesus Christ na thagate Jesus Christ na tukuje Jesus Christ na ma ki mang leiba pam de adu kum punsi da. Let us repent from any way of life that cause others to stumble. I think the verse 43, verse 50. Asengba punsi hingnaba tanaduna hotnagani. This is how a believer asini thajaba asengba sebok Jesus Christ sebok amana thajaba and Khristagi tung innaba kidamak hotnagadribus. Karamaina asengba punsi hingnaba tanaduna hotnagani. Actively pursuing holiness. Now, asi why is tanaba why am I Taba matamdi kaya ot oibu wahay oigani adu haibase hapam dop wahay mane. Asengba thajaba amana asengba punsi hingnaba gi damakta hotnagani. Karmaina tanaba magalonena. Magi punsi da ai punsi thokla janu ai Bible khara pari prathana khara tauri mising khara pulli adana adum sengzerani da ai gi punsi da adum moizerani da adum kokjagani da ai gi pap sing adum chachagani da ai gi pap sing adumani hingbadu asengba thajaba gi punsi mahing natte Jesus Christ gi sebok ki Jesus Christ gi sebok ki sakhi ama natte asengba sebok aduna de asengba punsi de hingnaba gi damak tanaba ma yar go hotnagani Khristagi pangal da sorry thojal Karamana tanagani adu do karamana hotnagani verse 43 digna 48 pawbada papui hat pagi mapana verse 43 digna verse 40 papu hat pagi mapana adu verse 49 digna 50 pawbadana masabu singduk chapagi mapana masabu singduk chapagi mapana papu hat pagi mapana aseng punsi hingnaba tanagani 43 digina aikoni yang po oiba target dikare Naha ki khudna now muni yang with verse 42 the season of why khudi thi bai why the hanjin verse 43 da verse 45 da algo verse 47 the season chap mani artha chap mani khudi thi bai na hai basida pap tau hanba Krista bu thadok hanba Khristagi hena wang hanba Khristagi hena setok narakpa Khristaga chamina ba punsidu dagi hena laphok lakpa adugum hiram khudi mak singedani adugum mafam se Krishna hai ba khudi mak sing se thada bijile inau sing line and loba chumde maram di masi Sure make you wine. I look man sebok on the now he had hand ready. Sebok sing aduna atopa that Tarugodoba pa adudagi. Gentleman bani adu hojik on the city. Makoi masana masada. Masagi pap na masagi punsida khudi thihangadaba adudagi. Chen with Magdane. Now he could not. Now could it tell abadi Maduk call. Could any pan norokta mut panai the made the chang gisrapudi could nama panai hing bada changbana nahaki the mug hena pay. Verse 45 Naki kongna nah kudi tilabadi madu kaktatko na kong ani pana norokta mutpa nai the made the langsingada surpudi kong take na hing but changbana nahaki the mug hena pay. Verse 47 Naki midna nah pu kudi tilabadi madu kotoko. Namit ani pan noroki made langsin bagi sarupudi namit namatang pan isorgi libaga changman hena pay. Mapamasida Kristana hairibase again literally logdobnate as a moigui could ka or kong ka or mit ko to nate Mamdi could yet kakiboy batargasu, could own them pabum toracani, amu could oy mukapatao. Kong yet namuk, the women kong yet kakiboy batargasu, kong oy no toracani, kakitavadum. Meet amana kotokrad, meet amunum pap toracani. Mamas the Krishna high amukuli position hina high boy batargadi, papki arubadne. Here again, these are things not to be taken literally, but here this is showing the seriousness of sin. The seriousness of sin. Pap ki aruba, aduga pap ki amak pa amot pa dun mapamasida utlibase.
aduga mafam asida Kristna mayek Jesu Kristna ma ki sebok sing tambi matam da hai ba se keno hai na hai boi ba han hai kra adugumna makoi masada tawjaba masana masabu Khristagi tung in punsi adu khudi thihangadaba jaga dani aduga hai ba pap sing adu Kristna hai ba se han na ba gi damak tani karam kanda khudakta minungsi amata utana aduga dum phajarakani habagi wakhalon adu thalokpa amata leidana. So previous verse talked about what person does to other, but here Jesus talks about what one does to self, causing self to stumble from following Christ by his or her own sin. And here in this portion, Jesus is warning them, his disciples, to kill those sins immediately, showing no mercy and allowing no excuse to self. Again, lumna lobo Krishna pame. Lumna lobo Krishna pame. Namde khud khong mit hai ba khuding mak sing ai khoi gi punsi da yam mathau ta ba du ai khoi gi da mak te yam maru oi ba hakchang gi kaya ching ngak te mamal yam ba kaya ching ngak te ne nangon da lupa crore ama pi ge na khud ani kak ke hai na hai ba oi ba tar ga di ai khoi kai su ya roi mam ni crore du da gi he na khud chin he na mamal yam be hele adu kari gum hiram sing adu Krishna hai sina karigumba haiba hiram sing khud khong amasung mit asina pap ta honbo iba taragadi Khristagi lapna chingthokpa oiba taragadi Khristabu nungsibadagi lapna thamba oiba taragadi aduga Khristagi tungin phamthaba punsi aldagi hanthaba maongda aduga ilhandaba maong thamakadu oiba taragadi haiba khudingmak sing adu yaudana sarga changbana maaka leiminabaduna hena phai aduni Krishna sida harise punsi ko ne khwai da gi nungsiba poching ai khoi da yaw draba ya da hiram khuding mak sing ase hai ba khuding mak sing asina phau da Krista ga hingine ba punsi adu da ai por ba da di Krishna ase lauthoko mathau da da khuding mak sing do now kari da mak Krishna hai ba sing season na ibn hai na hai the verse 49 year ko hena mayek sanga kani now atopa lon da Jesu Krishna hai ase norok ta lom ba nai da na mang ba budi khud natragana khong natragana mit ase mangman hena phai lomna na norok adu da awapa kham gi mahut pudi taibang pan bada soinai raga adu gi mapal Krista bu khanglaga Krista gi haiba illaga lomna na ma gi hingmine badun hena phai maramdi khud tat poiba targa su khong yaw do boiba targa su mitang boiba targa su matam khara khakini Krista ani ruksuna lak matam da aikhoi mapung pha hakchang pibi ga do bodum leire hai ba hakchang kaya ching asina pap taubagi mapana Kristaga amasung aihaka hingba amasung aihakna khaidokna ga do oiba targadi hai badi Kristagi damag hingba ga lomna da be hingba duga khaidokna ga do oiba targadi yaw do ban hena pai Jesu Krishna marko padum ni pan hai ga do kaino kana gum regi tung ining labe masana masabu yazadasana nam hamse Krishna utliba jaga asina isana isabu yazadaba punsi edu aikon hingba punsi da mato karam haina legani again I hang ho da hajakra badugna Krishna haiba asigi maram ase khud kakthalo or khong kakthalo or mit ko tho haina haiba nate adu pap ki arumba adu asengba musung dharma chenba ishwargi mangda pap ase kaya gi matik lubage aduga pap ki atomal amasung adugi kiningai oiba masak adu una nabagi damagdane Krishna mafmasada haiba waisingse wakal khalaga yengse khud kakpa matamda khud ka benet ama yetslaga na kaisu yaroi khud kakpa ki China soidana legani China soidana khangre wakal haipetang khalaga yengse amram da Jesu Krishna hair sine khud kai do kari gi damak no pap na maram oragani adu oiba taragani nage khud ka han ga do pap do thadok pana phabra or khud kak pana phabra khong kakali do kai na maram oragani pap na maram oragani adu oiba taragani nage khong kak ka do pap do thadok pana phabra or nage khong kak pana phabra or mit kodok do kai na maram oragano pap na maram oragani adu ne khudi thieli se adu ne Krista ki tung ilhan ningri se adu ne thajaba ba Christian bunji hinghan ningri se adu ne awa ba khang ba ne Krista ki tung iningri se adu ne maram oragani ai koi na hing bunji hinghan ningri adu gu pap khuding mak sing ado adu ne maram oragani mit lauthok mathau tar se adu oi ba tar de Krista ki wang se mit lauthok pa mathau ta ba pap adu thadok pa na phabra or mit ko thok pa na phabra
ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯔꯤꯁꯇ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯒꯤ ꯃꯄꯥꯟꯗ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯚꯥꯞ ꯇꯥꯔꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯃꯊꯛꯀꯤ ꯑꯣꯏꯅ ꯚꯥꯞ ꯇꯥꯕꯅꯤ ꯃꯅꯨꯡ ꯆꯪꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯀꯌꯥ ꯇꯧꯕ ꯃꯤꯁꯤꯡ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗꯒꯤ ꯋꯥꯡꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯌꯥꯝ ꯊꯝꯖꯤꯜꯂꯤꯁꯦ ꯄꯩꯁꯥꯅ ꯍꯦꯟꯅ ꯋꯥꯡꯅ ꯊꯝꯃꯦ ꯏꯀꯥꯏ ꯈꯨꯝꯅꯕꯅ ꯍꯦꯟꯅ ꯋꯥꯡꯅ ꯊꯝꯃꯦ ꯏज्ꯖꯠꯅ ꯍꯦꯟꯅ ꯋꯥꯡꯅ ꯊꯝꯃꯦ ꯃꯤꯁꯤꯡꯒꯤ ꯊꯥꯒꯠꯄꯤꯕꯅ ꯍꯦꯟꯅ ꯋꯥꯡꯅ ꯊꯝꯃꯦ ꯑꯗꯨꯒ ꯀꯦꯔꯤꯌꯔꯅ ꯍꯦꯟꯅ ꯋꯥꯡꯅ ꯊꯝꯃꯦ ꯑꯗꯨꯒ ꯄꯔꯤꯈꯥꯁꯤꯡ ꯍꯦꯟꯅ ꯋꯥꯡꯅ ꯊꯝꯃꯦ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯄꯨꯟꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯊꯧꯒꯜ ꯑꯗꯨ ꯑꯋꯥꯕ ꯈꯥꯡꯕꯒ ꯂꯣꯏꯅꯅ ꯊꯧꯒꯜ ꯇꯧꯕꯗꯒꯤꯗꯤ ꯇꯣꯂꯣꯞ ꯑꯃ ꯆꯥꯔꯒ ꯑꯗꯨꯒ ꯌꯨꯝ ꯑꯃꯗ ꯃꯣꯟꯇꯦꯛ ꯃꯣꯟꯗ ꯐꯝꯃꯒ ꯄꯩꯁꯥ ꯈꯔ ꯀꯠꯂꯒ ꯈ꯭ꯔꯤꯁꯇꯟꯒꯤ ꯃꯤꯡ ꯑꯗꯨ ꯅꯞꯄꯒ ꯍꯤꯡꯕ ꯄꯨꯟꯁꯤꯗꯨꯅ ꯍꯦꯟꯅ ꯄꯥꯝꯕ ꯑꯩꯈꯣꯏ ꯍꯦꯜꯂꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯟ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨ ꯅꯠꯇꯦ ꯈꯨꯗꯤ ꯊꯤꯍꯟꯕ ꯄꯥꯞ ꯑꯃ ꯍꯦꯛꯇꯅ Now again, why is Jesus using these graphic languages? Just to show the seriousness of sin. Imagine with me of amputating your hand or leg or taking your eyes off. This is what Jesus is saying. What is the reason why you have to cut your hand? It is because of the sin. So this is the question. Will you leave that sin that would have cost you your hand or leg or eyes? Or will you still cut off your leg or hand or your eyes? Which one will you choose? Jesus Christ Muhammad sada uda bonai ba khuding mak sing ase magi sebok sing asida pap ki amot pa pap ki tukuchaba amasung pap ki akan ba pangal khuding mak sing ni sida utlis maram di pap ba se isori wahai na mapu ama oine utli ba se ꯑꯩꯈꯣꯏꯅ prayer confession ꯄꯥꯈꯤꯕ ꯔꯣꯃꯤꯌꯣ ꯇꯔꯨꯛꯀꯤ ꯃꯇꯥꯡꯗ ꯄꯥꯞ ꯑꯗꯨ ꯃꯄꯨꯅꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯞ ꯑꯗꯨꯅ ꯇꯧꯔꯤꯁꯦ ꯍꯤꯔꯝ ꯖꯒꯥ ꯑꯃꯈꯛꯇꯪ ꯂꯧꯁꯤꯜꯂꯀꯥꯟꯗ ꯄꯥꯝꯕ ꯅꯠꯇꯦ ꯄꯥꯞꯅ ꯄꯥꯝꯕꯁꯦ ꯍꯛꯆꯥꯡ ꯀꯌꯥ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤ ꯑꯄꯨꯝꯕ ngasi pap tawhalagi ngasi pawe tawhalagi hengri thadu natte adu pap ki aning mapamba natte pap ki aning mamusung apamba nang musung aibu pap adu ngasi su horen su hayeng su hangsit su aduga handak ki hapta su mathang ki hapta su mathang ki tha su si jiba phawba pap aduna adum pap adu adum kunsellaga adu pap adu adum konsellaga thamba adu pap ki apamane pap ki apamba adu ꯑꯩꯈꯣꯏ ꯄꯨꯟꯁꯤꯒꯤ ꯖꯒꯥ ꯑꯃꯈꯛꯇꯪ ꯂꯧꯔꯒ ꯑꯇꯩ ꯖꯒꯥꯁꯤꯡ ꯑꯗꯨꯕꯨꯅ ꯑꯐꯕꯔꯣꯝ ꯊꯥꯗꯣꯛꯄꯗꯨ ꯅꯠꯇꯦ ꯄꯨꯟꯁꯤꯒꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯄꯨꯝꯃꯝ ꯃꯝꯍꯜꯂꯒ ꯄꯨꯝꯁꯣꯛ ꯁꯣꯛꯍꯜꯂꯒ ꯍꯥꯏꯔꯤꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯄꯥꯞ ꯑꯗꯨ ꯇꯧꯕꯗꯨ ꯄꯥꯞꯀꯤ ꯑꯄꯥꯝꯕꯅꯤ Since the desire of sin, so sin as defined in Scripture, as we just read in Romans chapter 6 in prayer of confession, it's master. And the desire of sin is not to have a part of our life or part of our heart. No. The desire of sin is always and always to have all of our heart, all of our life, and all of our being. It won't left any part. Khutta soksun baharak pumatamda gangrene ki lena aduna gangrene ko lena amkle haiba lena je naba hoki po oiba taragadi hakchang loina mak sandorakadini aduga ultimately aduduna loina mak hat kadoine adugumane paps aduna haiba gangrene lena adugi lying na ama hakta ngai ba maramdi soiba jaga do kakthatpa adu khaktangi mapana adugi laina do ate hakchang jaga singda yorokpada athingba piba ngamgane Jesu Christ adumakne gangrene laina adu layeng ba adugumna asigi jaga pap asisu layeng ba pam bise pap haiba pap ase lakpoi ba taragadi kakthatlu hato minung sema to utkanu horen heng amada thamganu mamde gangrene de horen heng hek thamu oiba taragadi karam kan hakchang kaya lolimo yorna amada khangoro hato rakani aduna John Owen ko isor ko pausno ko amakhna haiba amkhale pap hato natabo oiba taragadi pap no oina naha oina hato rakani As John Owen put, kill sin or it will be killing you. Show no mercy towards your sin. Let us show no mercy towards our sin, my sin, your sin. Isor yu ay na pap ni amasung seng di amasung chum di amasung Khristag bumati mga chaw na pap khuding mag pikpadagi haroga achoba hiram khuding maksing adu Kristna pamise kaino lauthokpa hatokpa mahaki pangalda
Maramdi pap khuding maki atau mal du sibane. Aduga haiba siba du lombanadana norokta isorgi asauba duda leibadane. Adugi damakta Jesus Christ na papu hatlo haina hai base. Norok midang tambi Jesus Christ ki chenna gitase. Jesus Christ na verse 43 ki losalakpa 44 45 ki losalakpa 46 aduga 47 ki losalakpa masung 48 haiba khudim masing de haiba de yeng. Verse 48 haiba why say verse 46 is high aduga verse 48 is harkani. Aduga kar hai verse 40 ga 3 kilos lapudi mutpa naidaba mai da changbagi sarupudi again norok to kaino mutpa naidaba mai aduga haiba adumangne aduga mafam asida yong verse 45 ta amu yeng mutpa naidaba mai da langsin bagi sarupudi. Okay, now mafam asida season every and then verse 44 amusung 46 amusung 47 marun 48 is season every why saying mafam asida makoi hanside amusung mutpa naide. Tata basically lang sumafam sa Jesus Christ na hanjan na hai bigi thodok henduk maram de yam maru ebina maram organi. Aduga hai wise Khristagi macindagi lakra aduga Khrista ka mag isor ne mangondagi hena norok matang na khangba kanam mat leite mahak no norok khangba ani suna leite. Aduga anobo wallet na bigi tambiba sa sebok Singh na noroki matang na tambiba dagi Jesus Christ na noroki matang tambiba sa adugi matik hena yame. Jesus Christ na mahak na tambiba tamda sargagi matang na tambiba dagi noroki matang na tambiba ni hen hele. Aduna asina maram orga Christ na mahama se tambiba se line logum se luru lofum thoi. Hausigi matamda asigi noroki kininga obe se nangam sungai na taning dabaya yengning dabaya paning dabaya adu kangbu khara ma de o norok laite pun khamba missing lai. Wapa sandok pa pastor ne haina haija missing khara de noroki matang na sandok pole de kari gi demak mi ki la kai kana gadino. Now right? That is exactly the point of Jesus here. Jesus Christ madubang ne paam ni base noroki tamthiba noroki kiningai oiba amasung noroki tukutchaningai oiba hiram khuding maksing amasung norok tagi chening bagi wakhala du pi na bagi damak tane adu mafam se Christ na harba khuding maksing se tausin na banate tat nate asengba ngaktane achum ngaktane to harba norok se Maham se season ebo wahai se Gehenna haibo wahai dane. The Gehenna haibagi art de hinom gitam pakan haibane. So Gehenna Gehinom. So hinom haiba tampak se kari gumbai ko ari bolam na pa boy bata ga de ani subning thorol panup kun gum doi adu de Josiah na mang thok maham o ga de ne. Man de haiba hinom gitam pak asida Israel macha sing na Asengba isordu kurumbagi mota lai murti sing latpagi mapala makhoi gi macha sing adu molek koba lai adu da makhoi macha sing halaga katpa hore adu gi Josiah bu isorna ning thoin hapa matam adu dagi di harba Josiah sina ani sub ning thorol pandup kun gu humdoi gi pada tarada harba mafam adu loina mak thugairaga harba hinom harba mafam adu hinom gi tampak adu phattaba langsen pham apum masa langsen pham sa langsen pham aduga mi halaga asi bakjang langsen pham apum masa na pik than mafam amoin season amuk khan season ba yadana ba gidamakta now adugi picture do mong mafam masa season nari base aduga harba hinom gi tampak Jerusalem gi kha thangba maike da leba Jerusalem gi shahar gi wama da leba mafam amane aduna harba se Josiah na losin graba matung aduda Hatabasing loimak thampam ore aduga harba jaga adu maisu adum chagle lepa leitana mutte adu khatung junatana harba mafam adu hanjing le marandi adu hunoi bising apum masa sing ne sa siba mi asiba chang hiram khoi musing aduna hansuwate aduga mai adum chal gusle na hangba wangdi norok se asing makki mai gi mafam oibra or han gi mafam oibra Again, Christian mafam sa tambiba asig matung ne mai amusung han adu uba pangi adu thasa bisil ina sing hai bising adu aikona sir matung aikoi mit norok adu kaino haina uru matam da khatang khangane adu bu kari oiba tar so aikoi mafam sa khanga do bodi norok aseng bane norok ta seng na magle amne Jesus Christ na mafam sa hai bisin
masagi pap aduna khudi thialaga mangonda masagi pap aduna khudi thialaga Khristabu nungsigadoba Khristabu thajagadoba amasung Khristagi tung innaba punsi adudagi pura chingthokhan ki oiba targadi adugumba mising adune norokta legadoise satan ga loinana saitana norokta mising orkadoba natte satan ga loinana papta isorbu yadaba Khristabu yadaba mising adune satan ga loinana norokta orkadoribas norok asengbane aduga haiba norok kanagum kharandi o loma naidaba amagumna wayan ba lora kana norok lotion graga adu ta ba mi sing su loina mag lotion gigado wi wari ona tawe nate mama discussion season ba londa sing sing mai mut ba naide han siba naide ai khoi loina mag mipum khudmak hinget pa du thaje du thaje be singla nauseng hinget pa khudik mag loina mag loma naide punsi de hinget ka do banate Sibana ada maksang loina hingat kadu isu lomana ada mang kadu missing adu sini. Adu kaya ber lomana ada mang nana bagi demak te hingat liba missing adu su adu ne norok docat kadu isu. Adu ko norok docat lang thak kadu isu adu ko missing adu. Krista yau doba, Krista kang doba, Krista yad doba adu ka Krista ki mak tu liba missing loina mak. Adu ko Krista na Muhammad sedang utna honori besi mafam adu ki awa ana adu. Aikoi miye bege wakal lamba phang bagi jaga adu gi mathakta ngaktani maram dim aseng bagi ai boi batagi norokta khwadi kiningai oiri se mut panai de mai sunate adu ga sibanai de han sunate adu bu isor gi lengba nai de loiba nai de asaw batni. One terrifying thing about hell is not the unquenchable fire nor the deadly maggots. Those are not. The terrible thing in hell is the unquenchable, full wrath of God. The holy wrath of God against sin and sinner. Pap amasung papi singi matakta isorna lomna naidana haithagadoba loiba naidaba mangba naidaba mutpa naidaba maki asaw budune norokta khwaidagi kiningai oigiduse. Algo mi kare manai norok ti kare no isor gi lapna lei basine adu mana bible na kristo tambi de norok te isor lei gani thajadaba khuding mak sing amasung makpu yadaba krista yauduna sikhibasing kristabu kauthokuna jatkibasing aduga pap ta pisinduna pap ki punsi adum hingki pum khuding mak sing ado hairiba mafam adu lomba naiduna sigani lomba awaba khangani lomba naiduna naihatkani isor gi asawba adune norogse adune kiningai oirise isor yauna otkani Isorna otkani maramniyo adune verse 45 da haido mai de langsan badagi kanano langsan gaduse kanano langsan gaduse sagadunara nate saitanara nate maramni saitan di adune isorna thada gaduse ma gidam thorang thorog tham mamane krishna kare hai thawai bu manghalaga hakchang bu manghalaga thawai bu manghan mangam da mkhoi bu kari ki ganu adubu thawai amasung hakchang ani makpu norokta hunthaba ngamba ibungo mahakpu ki kana adu ibungo do isorni adu bilang sing norok line and lobigan norok aseng bani mani mafam adu isor gi asaw ba adu mapung phana minungsi amata yaudana thojal amata yaudana pap amasung pap chen masing adu gi mathak adu da lomba naidana loiba naidana atat akham leitana leigni norok aduda isorgi asaw aduda papi sing amusung isor khangdeba sing adu olaga legani aduga papi singi khwai pamjaba adudi isorgi chenba su oigani adubu ngamnoi aduga hairiba awa anang adudagi hairiba otpa naiba adudagi chenthok pangam pangal kariya mat leite chai chama te lising nate lomba naidana Haklo na kausing atong wakal kanina sin nang amasung agi punsida. Ado madong gi punsida theng na kraba. Khwaidagi awaba numen. Hakchang da wakal da khwaidagi waba. Yamna naba makai waba. Hiningba phawdaba makai waba matam du ningsing biu. Habdagi awaba duga. Norok ya ki basiga. Sangdam narak matam da haiba awaba du karsinate. Norok na hai badudagi khudub lising hele man ne koi kham theng ba sining ba makai wa ba awa ba aduda
Isorgi thaujal amasung nungsiba adum aikhoi thengnei. Adubo sigi noro sidadi Isorgi thaujal amasung nungsiba amada thengnei. Now, let me try to portray you at the best of my ability to show the pain and torment of hell. Imagine the most worst day of your life. Emotionally drained, heartbroken, physically tormented, and you even want to leave this earth. You want to die. Bring that moment now here. Think about that moment. That pain, that torment, in comparison to hell, is nothing. Hell is 1,000 times more greater. Why? Because even in those down of the downtime pain of your life, of our lives, we experience the grace and love and mercy of God. We have the sight of hope. But in hell, no sight of hope, no grace, no mercy, no love, but wrath. That is hell. Other than naro kasi. Other than naro. Other than Jishu na hari kasi. Adugumba mapam aduda pap tauraga nakhud na pap taholaga nakhong na pap taholaga aduga namin na pap taholaga adugumba mapam aduda lomba na chang bagi mahut pudi khud yaw thaba na pai khong yaw thaba na pai mit tang man hena pai aduga punsi phangau pudi na hena pai. And thajaba isila na using lomba na ida na siba do aduki matik waba adugumna aduga kiningay masak adugumna lomba na ida ba haraw do aduga matik nungay ni. Thajaba isila na using mafam sa Kristana hari ba sa ichamchamba ama nate Asengba achumma ni. Ako na kanga do ba hari ba Krista sila papasingbu papay kan minaba lakpa ni mahak noro hai ba do kaino kanga mamdi mahak na same kiba ni. Hari ba achumba sila nangamasung ay hingpam thoe amasung wakal le haipam thoe nangamasung ay karigumba isorgi nungsiba sina aikogi pap tagi chen na bugi damakta in the boy batag din norok ki basin nangamasung ay bakogi pap tagi chen na ba in ba mathau thai ai ya sa de mafam sa le ba khoi khuding ma punsigi ngaya ki pap ngaya ki nungai ba khuding mak sing pap ngaya ki nungai ba di pi be thada bisile ina sing adu ki polo de krishna hai khaba dugum na norok ne adu nangamasung ne ta khaba dugum na hai ba norok ase Kristana hai bagi matungin kiningai ni. Na ki pap adu thadok laga Khristagi manak de punsi du gidang bagi chen gadana ha daga na ki pap adu konsil laga norok pusat gadana ha. Karamana. Krista yaudriba marup sing. Yesu Krista bukan mipum sung Prabhu na thajadriba sing. Na Krista bu thajadana si hi boy batargadi. Krista Buthaza time pass Thado Kipo Batagadi, Asigi Mafamastin and Hans at Kadoriba. Cameron Han told the Singamita. Naki Pamna Sana Yazaduna, Krishna Cross Mathakta Loi Kraba Tabak Adu Buthaza Bagimapana, Loma de Punsiadura. Or Naki Pap, the Pablo people Harawa Nunga with the Consulagalaga, Loma Naideba, Akiba Norogos at Padu, other than Hansakadis. I guess Hadi. Adonate. Ay yes hadi na ki damak egleba pratna amasung asadi na ki pap thadok tuna Krista pungning hongjaduna mangon da lak tuna kandibe phangba sini mangon da lak pi Krista khatang asani na to ngam kari mat laite ta bisile na sing pap hato let us kill sin pap hatok si nangam sungai gi punsida karamba nangam sungai gi mitna ta holiba karamba pap no leiba karamba mafam da nangam sung ai nangam sung ai khong chingli ba pap ki mafam do karai da no nangam sung ai gi khura chna toli ba pap do karino kak thatsi lo thok se amasung lep se karamba film sing karamba series sing karamba movie sing karamba picture sing yang haliba da man mit na talab se mit ki apam ba sing mit apam ba kuding oining ba kuding ma nungai ba kuding ma ikai khumna ba kuding ma khud thabak to khong chat pagi
Ngasi kilometer Krishna na nang amusung ay bu chathanba chatpa lephaning mom phamadu karino lepsi Krishna na nang amusung ay bu ngasi kilometer mit ko thokpa gumna yeng ba lephaning ma porodu karino yeng ba lepsi Krishna nang amusung ay bu tau ba lephaning ba karambano lepsi Mamni hai ba pap khudimok sing ay khoi bu norong na kari ma ta piroi Hai ba pap sing ai khoi punsina haleng mai tan adum hingki ba oi ba tar ga di ai khoi gi panthung pham norok oi gani The best thing our sin can give to us is eternal hell Nang song gi pap ai khoi de pi ba khwai de achobo go norong na kari am ta leite Ngaya ki nungai ba ngaya ki harau ba ngaya ki kai khumna ba adugo lom na ta ba norong Karamba thabak no karigum nang amusung karigum akoi marak amek nahang tori thabak aduna karigum nahak bu pap ta honbo oi bataraga adu gi thabak do thadoko karigum nahak loine be mi sing do maram or kan nahak bu pap ne ta honbo oi bataraga mi sing do loine be lepo karigum nahak ki phone pai do maram or kan isona ya do post yeng han bo oi bataraga phone lo thoko phone tugai ko Internet सिस्ने बदुगी मपालना ईश्वर ने याद बा जगह से चंग वो बता कर इंटरनेट संबंध थदर लो इंटरनेट पे हापुनु और हाबे कहीं आदि why अथंगी वारी लाक्टर brother oh you're being very legalistic brother Discipleship महम से दा हारी बसे मिनुंगसी मत उठकनु पापता मिनुंगसी मचेत अमत उठकनु Maram di karigum nahang na wapaw si tabagi mapana nahang na toribo pabo so yang na toribo pabo di so na uhan bibagi mapana kaktat ning ba thadok ning ba kanglub law thok ning ba phone kudim masing lakwa ba tari adu tawbiyo adu isorge apam adu Khristagi apam bani Instagram na pap to honbra Instagram law thoko Facebook na pap to honbra Facebook kaktat ko YouTube na pap to honbra YouTube changunu yeng haluno Karamba marup no nahapu pap to no ba mafam na chingliba adugi marup ko tinaba lepo Karamba kaung no miwa na ngang na haliba adugi kaung to chang laga yauru no Nak isor khang ba mi ama ga mari len ba mi ama oibra tokho isor gi aning mo na te hai ba no nahapu noroki kom na chingani amram dai ba oiba ta na ga di nahapu pap to holiba thabak adu thadok pa aduna he na phai norok tagi Thabak tatpagi awaba aduna hena norok tagi hena bai Mi sing na achumba tawbagi damak te ikai khumna daba aduna norok tagi hena bai Tamang pamba na Khristagi maram ki damak te ikai ba nang ba aduna hena norok tagi hena bai Paisa pai de na chara nam na chara ka tamang pamba de hingki baduna hena norok tagi hena bai Kill it, or it will kill you. Hato. Aduna nangam sungai hato rakani. Kian maru oiben maram oiraga yak asi manuscript tagi dam hajarak. Christian hana kauraga pap ta haleng ban leitna pisiliba pap ke ingthana leiriba miyoy adu Jisu gi Asengba sebokna te. Amagana yarak. Christian ni haina hairaga Pap ta haleng balai tena pisaliba pap ka ingthana leiriba miyoy adu Jisu gi Asengba sebok nate adugu mamme kho gi marakta amahekta yaw ba targa de Isor gi wahai gi mapalna asi kusel wai se hak na hakin pham da hai nahak na hojik chatliba mafam adu charuna saba thong dane Isor gi mai gi asaw ba lakpa matamda thong du su chakani nahak su chakani Matam na rin ngayon sida, pap tagi pugning hongduna Krista da chensin biho. Kaya mo pap ka koisan sana naga pugning hong da bida, adum khudi thian laga pugning hong da pisal laga adum laibo iba targa di, nahang ni hingliba jaga adu noroki mapanda, saruna sabag thong da pammaga lepaga chatlaga laiba punsi ni. Noroki may na warak pa matam da,
nahak loini nahak pun nungsibagi maramnani thajabila ichil inausang aikoi gi punsi leiba pap khudi moksing minungsi amat utkumsi pap ki michang changgumsi karigum nahak na pap ka saguna duna punsi adu hingbo oiba tarabadi nahak ki panthung adu norokni. If you live your life befriending with sin, this may be hard for you, but I'm saying this because I love you. If you live a life of befriending with sin, if that is a definition of your life, if that is something that defines your life, your eternal destiny is hell. And that is exactly what Jesus is trying to show us here. How does it housing? I could learn among Norok with a matic jar of missing. I have Norok with a matic jar of missing. I deserve hell. I look at I could up with Norok lang tapamatam the Mahak Achum Maniman, they could pop you and Maramorakanda. And they're going to pop Kudimaketom on the Sivani. I don't know what's going to Norok to settle with the Bagim Maramakakti. Christian. Mani mahang nang amasung ay kita magta lakpiduna sibiduna nang amasung ay kita magti hingat piki badugi mapana Kristana ay kita magta amasung naha kita magta tawbi kraba tabak adu khaktang ay khoi bu hairiba akiba adu dagi kanjana bagi maram ama khakni ay khoi da afaba kari amat leite ay khoi gi ne haibada thagat pam dokba kari amat leite Krista natana aduna maram oiragani adubu kari oiba targasu Kristana magi sebokna du noroki akiba adum Saktuna lehaning aduga aikoidas maramdi aikoina haiba punsi du taru haning alite siba phawa thajabasing adu khaktang Asengba thajabasing. You and I deserve hell. Believers, you and I deserve hell. I deserve hell because it's sin we commit. Its wages is always death, hell. The only plea that we have is Jesus. It is because of His life, death, and resurrection, because of His perfect obedience. That is the only plea for us before the heaven's gate to enter the eternal rest. There is nothing in us to flee from this torment. Nothing. Only and only because of Jesus. Khristagi maramna, Khristagi mapalna khaktani. Khrista the chena pai bagulana. Aikoi pap sing hatop boy punsi things. Maramdi. Aikoi na pap to hat boy batargadi. Pap na aikoi ba hatokani. Hai jabagi mapalna, non jabagi mapalna, sorgi pangal na ngajabagi mapalna aikoi pap tagi puning hongse. Maramdi Jesse Ral ko sorgi wapaw sa nakwa man hai badugum na. Papu method lo nataba ida pap na nahaki prathna ki punsi adu method pa natragana prathna nahaki pap ki punsi adu hatok pa ani gi marak sinatna atei karim ta leite. Either prayer will choke sin or sin will choke prayer. In prayer and dependence upon God in His grace, may we kill sin, because that is better than hell. Tabang pan ba sida pap hat tun hingi punsi aduna norok tagi hena pai. Mamdi pap hatun himba punsi adu Kristana wasak piba adu punsi lomna da punsi pratna tos paisor aikoi bu pap sing hat ta mateng pang biu aikoi bu na ki thojala semgat biu aikoi bu norok line lo thok punsi ki kan biu Ipa nahak na tambiraba nakin sa bakrising pala ko de tambiraba chumba se ko ithamang nak lehen biyo do asigi mapana ipa pap hatok pagi punsa sa ko han biyo krisi sagam da ko pon thok pin hum tagi ni sa ni sa khudi maksing su krisi ngani servani amen.